Kurunjeri, ISTV Paumin, Tavi Busimbuta, Nuncheri, Handel Maruza Pau. PWD Natahi Madalupa Crore, Chatuk Longi, Sanga Sagapaki Tabak Manipura Pakali Haina, Department Executive Engineer Lokendrona Fundokre, Amadi, Lamdam Sigi Film with the Makatok Labamu, Simbunga Sipauba, Manipur, Sarkar Nasakambi, the Nalababu, Filmmaker Aribam Sham Salmana, Nuaitaba Fundokre. Pau, Sandam Jeri. PWD na chahi Madalupa Crore Chatuk Longi Sanga Sagapaki Tabak Manipur Pakali Haina Department Executive Engineer Lokendrona Fundokre ISTV News na Akhanana Unabada Lokendrona Makhatana Fundokibada Department Nasin Miyamgi Chakotharangi Tabak Pakana Buhonabada Lady Stop Masing Ashiga Chana Dabaki Kudong Chadaba Karadimai Unari Department Nasita Hosi Puna Stop Masing Lishing Mariga Chong Yankaina Tabak Tori Non Kazitang Chubaga Bazar Maningavadi Manipurgi Yamna Maru Mapam Ama Secretariat ki mafam kaya da isin thunjin bagi awaba mayuk nariba si kok nana bathabak paikhat hore kuman nampakta bus terminus thaba hore Manipur gi itihas ka sago naraba kangla mani dasu department asina sangga sagat bagi thabak kaya chathari Manipur da department asina lupa crore chatuk longi sangga sagat bagi thabak paikhali haina phongdorkri outly hairagati sahi amata saurangna crore chatuk ki mathakta lambi thong semba building saba thong saba aduna toba tongan pa department tongan mana operate toba head singdu ekoida deposit toraga moi paisa du deposit toraga PWD na jodum pakachai Makhatana Phongdorokpada department national highway number 39 ge palelda leriba thong asisu loshina bathabak pakatpa hore amaronda miyamgi amna maru ariba national highway number 39 Imphal dagi mau phawgi lambi asisu semjinnabagi damakta thabak thawam sing pakatpa loshilakle Phongdorokri maruina national highway singida prajagi ekoi ayamba akoida sagi subject to criticism haidare madugumba nangbajigi madugi kitang relief ama hojik akoi maintenance tawdana kotana khara lambi singsi chatpe yananaba at least traffic wardi oinanaba lambi adugi thakta pukhanaba kanna honajari loinana tender gi process sida sagi moida pre qualification adegi amana khara criteria khara lebedu fulfill tobudegi hojik awanglom thangba haidare akoigi Imphal mau maram section swagi tender gi process loidana asomda akoigi ministry gi central ministry gi level da moji pre qualification tawdana tender gi hoji moi financial bid du hangdana in the process of awarding the work adu malaire Lambda Masigi Film Gida Makathokla Miyo Shimbu, Nasipawa Manipur Sarkana Sakhambi the Nalebabo, filmmaker Aribam Sham Sarmana, Nuaita Fongdokre, Adumoinamak, Manipur Film Lambda Kwaidaki Yamna Award Fangasi, Handaki Asina Oire, Manipur Film Tauriba Singidi, Kwaidaki Nuaibetahini Haikre, Wapamasi, Nasi Manipur Press Club Tapangtokiba, Film Lambda Tabak Tauriba Miyo Singna, Award Kaya Fanglakpa Amadi, Lambda Masigi Film Kaya Tongan Mapam Singa Utnanaba Kalakpagi, Nungaiba Fongdokpagi da mahang haikibani nasi tharamadu da film gilamda thabak tawriba miyoy kayana saruyaki Cine Artists and Technicians Association Manipur Madi Film Critic Association Anina Puna Sindunangasi Manipur Press Club ta Pangthokiba Paumi Singh Unaba Duda Handak Yankai Taruk Suba National Film Award 2008 Best Critic Award Swarna Kamal RK Bidurna Phanglakpa Best Film in the Non-Feature Section Swarna Kamal Afaspa 1958 Phanglaba Director Haubam Pawan Kumar Producer BM Sanju H. Pawan Kumar Amadi Best Exploration Adventure Sports etc. Film Rajat Kamal Singnaba Director and Producer BM Sanju Best Narration Voice Award Rajat Kamal Elangbam Natasha Sana Kaithel Loinana Second Cine Asa International Film Festival Guwahati na Pangthokiba North East Short Film Competition da Best Film Award Fanglaba Eye of MI gi Director Chaubathiam Ilisama gi Mahauda Best Director gi Ningthauja Lanchana Award Fanglokpa amadi Handak Pangthokadoriba
Taramatu Suba Mumbai International Film Festival da Minute Kuntra Makhagi Documentary Competition da Manipur gi film tara yaunaba khalakpa asina Manipur film na chahi kuntra taret sanglaba matam asida handak chahi English singani mapan non feature film section gi khwaidagi award yamna phangba oire haina Shyam Sharma na phongdoke Makatana non feature film section da Afaspa 1958 ta best film taduna Swarna Kamal award phanglakpa voice over da Elangbam Natasha Rajat Kamal Award Phanglakpa amadi R.K. Bidurna Best Critic Award Phanglakpa asi Manipur da ahanbani non-feature film asi yamna maruiba media makhal amani maramaduna Manipur Sarkar na state ki thakta festival ama chahi khudingi pangthoktuna praja singde yenghanba darkar oi film gi damak kathoklaba kaya laikhidaba yaure sarkar na lifetime achievement award kumba chahi khudingi pihaningi makhatana afaba film kaya puthoktuna award kaya phangnana bahona minasi haike करीब मतलब कंट्रोवर्सी मालूम किया न किसी तरह का कंट्रोवर्सी का माहौल अथवा क्रिटिक अवार्ड खंडी अमर खंडी कुछ हम तक कंट्रोवर्सी मलयालम चलना उतनी इंजीसी नहीं करते July Kulundoi Mihat ki matangda Agrawal Commission na hojik inquiry chathariba mawong asina press ki ningtambada singnabagum thokle haina Asian Human Rights Commission AHRC na phongdokre AHRC ki warol aduna hai inquiry commission asida jawan piba myoy singbu wahung pawhang chatha haliba asimakna commission ki mandate asi July Kulundoi Mihat ki marumda leiriba achumbadu puthongnabagi natabagum phawhalle ahoi nadum hairiba mihat adugi matangda mating leina jawan lakpa miyosingda gihan khanghanabagi tanja pibaronda chatharabra haiba wahang lakle Guwahati High Court ke retired justice PG Agrawal na luchingba mamang chahi ki August 17 semkiba inquiry commission asigi terms of reference asimak mapung phadibani haiba wafam phongdokladuna AHRC na hai hauji phawba commission asida hearing chatharakliba mawong asidadi sarkar ki agency singna chathariba award anei kayagi matangda I paw piriba source sing sarkar na khangdok hong tanja piba oina thokle Thasigi tangkunda tehalka gi Shoma Chaudhary bu commission asigi hearing cross examination taunabagi tanja pikhi maduda Shoma da mahaki report ki source oiriba miyoi sing loinana tehalka da fongliba photo sing adu kapliba photographer adu masak maming haidoknana ba kanna takhakhi aduga mahangna report ibada interview tawkiba miyoi singi masak maming su takthoknaba kanna takhakhi paumi amabu namduna source haidok hanba tarabadi mahakna maning tamna thabak tawba ngamloi haiba wafam AHRC na phongdorkli warol aduna hai source haidok taba haibasi press ke privilege amani masina press pu achan miran naidana thabak tawba ngamhalibani bharatade Indian Evidence Act lising amagchanipan hundra thoina asigumba privilege asi nathaiduna chatli Europe ta European Convention on Human Rights के तरह आर्टिकल ना सोर्स हाइदोक तब याली दिल्ली हाई कोर्ट ना लिसिंग मचमापल मरबुद्रा तयता पाउमी अमद सोर्स हाइदोक तब की अकनब प्रिविलेज लेते हाइना वायन की अदुबो Law Commission of India ge Marbudram de Suba reporta evidence X handokuna source haidok taba yahanna bahaike Pandayai Agrawal Commission ne thasi tangkunda tehalka gi executive editor Soma Chaudhary bo warrant thaduna Imphal da kauraga jawan lokibani IGAR South Major General C.A. Krishnananda amasung Guntaruk Suba Sector gi Commander Brigadier S.K. Vanotna Saibol area da chatuna yengsinkre maduda Krishnananda ga loina na Jawan Singh amasung Saibol area ki akoibada leiba Khul Singh gi khunja singa wari watai sanaraki amaromda taratare Suba Farm Rifles na humpumathui Suba Republic Day ga mari leina na Tusom Khulda solar light ki set manga su khusinaki